UN International Day Against Drug Abuse and Illicit Trafficking gi MALEM da Panthoknariba THOURAM ama OINA evidence is clear, invest in prevention, break the chain HAIBA theme da Kakching District Police na Sora Da Anjuman Nasrul Islam ULAMA-E-ASSOCIATION ga Khutsamnaraga rally ama Panthokkhre. HAIBA rally adu da All Sora Class Coordinating Committee na sarugyaki. Rally aduda Kakching District Police ki Additional SP amadi OC ki maikedi gi phongyorakpada mipum khudimak na honaduna Drugs Free India, Drugs Free Manipur, Drug Free Kakching District ama ohelasi haiba wafam thambaga lonina drug business ta yausindaba puthok pastin tawbada yausindaba madugi mahud thingnaba honabada sarugyaminasi drug asi maru fangna muthatnaba punna honna minarasi ama chaba yauraklabadi makhoibu fazana counseling piraga fahanaba honaba amadi addict chukhrabadi mama mapa fazana wari sabiraga amadi imung manung rasu center da thambiraga chumthoknaba honaminasi masida mathau tarabadi Kakching police ta pau fawiduna makhoibu sumthoknaba honaminasi haiba wafam thamki amadi Anjuman Nasrul Islam ULAMA-E-ASSOCIATION ki president Maulana Mujibur Rahman nasu Kanaba wafam kaya thamki amadi All Sora Class Coordinating Committee ki President ML Julfikar Alam Sek Nahai Anjuman amadi ASCC OC na drug free ohendaba yadi habigi wakalonda Anjuman na chai kayadagi honaduna lakli ASCC OC na su honaduna laki madung tarakbadasu honakigani miyam na su sawat piduna mapung fana drugs free ohelasi haiba wafam sing thamkibaga lunina Sora Bazar dagi Sora maning lekai lambi amadi Sora mamang Nurani Masjid Road to Nongsa Bazar to Pukri Achoba Nakal Taraktuna Sora Bazar da Loshilaga ngasigi rally mai pak na loshin ke hari.